Houjik Lamdam Asida thokliba irang asina Lamdam Asigi Meeyamda Puk Lambagi hunger web ama Thorakpagi Oithokpa Chaona Lei haina Manipur University ki Professor Chinglen Maisnam na phongdorakli wafam asing asi Kanglei People Against Narcotics and Psychotropic Substances Kanglei Panas ki ani suba mapokumon thoramda mahang na phongdokibani Manipur Press Club da pangthokiba Kanglei Panas ki ani suba mapokumon thoram aduda Manipur University ki Professor Chinglen Maisnam na hai Houjik Lamdam Asida thokliba irang asina maram oiraga miyam kham thengna wanare irang asina Lamdam Asigi Senmilonda asuki matek sapu piri Houjik relief camp ta changjafam loduna leiriba singna lambi sorokta thoraktuna pochai yonbagi thabak chathaduna hingna ba honaragliba asi ningba kainingai ni gasidi India pumbagi oina yengbada Manipurna pochai mamal khwaidagi wangba stat ama oire Houjik aikoi maithakta ngaubaga pangkhak oirabani soksilagli sel chumgi phibam asina Lamdam Asigi Meeyamda Puk Lambagi hunger web ama thokpagi Oithokpa Chaona Lei masina maram oiraga human trafficking ge thabak thoram sing phauba chatharakpa yaribani pumnamak asi yamna nungnangningai oiba amani phibam asi yorabanina leibakidama yaiphanaba karamba thabak paikhatkadage haibagi matangda khanaba matam oire haina mahakna makha takhi Ngasi usi kali bakon ngasi Manipur tenari ba drug iwadagina narco iwadagina puna magsisu ako inena ba yang change ansar han biduni da han nena ba then lakin madu bakon soi na lakin nasagati ko na mifam yam tawi wa mayam sungangi adu za na sagi do ya phajai ne ko yam gan ku gi adu ga chalandai lolandai ni ko adu kainan dai ni ko tadi Kang tidak tahu tu je hari ko, oi no pernah sakit. Hari ngai isu tu dengan hakim ngai pergi kuah kubai orang me magi ko kita kesuya orang sakit deh. Malam di aina hari tu, malam hakim ngai pergi dua ka, hakim pun ngai pergi dua ka. Anu sana ya tu, ko jauh tu, berapa hari tanda ni, kuah pun jadi bisa. Koi manda lei di bapa isu me amsa, masih koi punna nene mina ba, punna kamina ba, adu kamu punna tengah mina ba, amat canggih ba. Thoram aduda Kanglei Panas ki President Lamdam Ibempi Shakna hai aikoina aikoigi furup ki damak pukchel sengna thabak tawminasi kunai asida achoba singna ba mo oiriba drug ki problem asi mayung na bang ngamna ba khonaminasi lengak asina su hiram asida akan ba mityang changli masi afaba khudam amane aikoigi furup asi drug ki langdagi kalhauna ba pumna mangna amata oina lepmina ba matam oire haina sumahna phongdoki Makai kaya dari apa district council di mai de meam limitation na thawai haksang yauna hanbalai tana thabak se pun pakhat mina se ba akoi tungi naharo sing se kalusi akoi purba se mang khi gadore khanbara akoi thamoi de yam nungai to koi machi sei se yam challa ba so akoi thamoi de di jarki war se akoi thamoi dang kanna songna jari ba adugu thabak oina pangthuk sida akoi na force ki mai de yam chaw mating Panganing thawai sengna tabani akoi ju thamoi sengna tawjari chongthop sarai sini sibagi dana adra ngasi lengbe dei ba punamaki punamagda aina haijaning thamoi sengna thabak tamina si tungi mirol kalausi akoi Kanglei Panasu matam chupada akoi sinong sang thanbalai kana thabak tawangamba thongni amo oijage habse ngasi akoi na mayam dagi aina nije hoge Ngasigi Thoram aduda Kripa Society ki President Dinesh Hizamna hai Manipurda drug ki issue leirakli basi chahi nifurom gi mamangdagini chahi nifurom suraba issue asigi matangda Houjik fauba lenga ki thakta matik chaba research amata paikhat palaitri masi yamna laibak thiba amani amaromda drug ki issue asi lengak na yamna lumna lauduna kumjali singani tarani padagi waron drugs ki campaign chatharakle masi afaba khongthang amani IB gi report ki matungina Lamdam asida sathariba drug lalonbada seasonariba sanfam asi crorely Humputarani haina palli masi yamna yamba sanfam ama oibata natana network asi yamna chawba amani network asigi mayokta thabak tawba si araiba amata nate masi khangna aikoina thabak paikhatpa mathau tai haina mahakna makha taki drug capacity lisinga gainan pira atu husikse gram ka hadak lan si lakudegi upa han lupa lisinga ma piram chatu chatre ka piram do husik lisinga lisingi pa me piyo Azudi adu no da tu pula season aba yang yauri adu ma kai de pisano no mo de lupa lisi ma na cross the truck season me ya si kana di lo pisano adu di crime to related work pa ko ara na tia wan na kai mayo na dun bi yeng na se sathi yo drug ki
mafia hai ta no se saya tamjake do Manipuri crore lising hundra ki transaction karba ta mi tu ne ba koi theng da si do kan le pana ba koi no moi theng se ara go pa oi oi na ko na ya badi da si na ri sin jan ta mi na ba do sa ba tin ne na thambi ba mama le ba mama nu si ba ko Ngasigi thawram aduda Houjik thokliba irang asina maribaki damal thawai katkraba singi mafamda minute ama tumina leptuna ikai khumna botki loinana draki su asida thoidok hendokna thabak tawriba lanai rehabilitation center tarukta memento piduna ikai khumna ki loinana kanglei panas ki members oiriba MMA gi world champion bambam thaunauzamda lengyana madi memento kudol tamduna ikai khumna botki thawram aduda Manipur University ki Professor Chinglen Maisnam Wakaf Board Manipur gi project officer ADM Yungkhaibam Tajuddin Saha Kripa Society ki President Dinesh Hizam Kanglei Panas Maya Loisang ki President Elangbam Ibem Pishagna President Member Waina Saryaki